Ngasigi pau mate khara Iran amati Israel gi fight matungda news thoraki Iran na China dagi J-10C ko fighter jet khara laibagi deal tawna ki haituna hojik pau ma thorak liba di China na already Iran tamatu ki fighter jet ase pirak le total 40 Iran da thungkhre Tehran da adubu masigi wafam si Iran ko official na lauthok te China na su lauthok te adubu Iran gi army official gi source dagi thoraki madudi mention tawri hai loina na social media da so masi aseng bani hai ba mention tawndiri hai madudi Iran ta masigi fighter jet ase Chin dagi lakhre already makoi leire amasi training tawdana masi deploy tawbagi ama aduga war karikum ba Israel amati makoi gi marak to oiba tarati masi use tawbagi ni haiduna masi gi pau ase Iran gi official source na makti haidi adu marak tagi masi gi pau ase thorak le haiduna news kara dimension tawnare hojik amuk hena Israel amati Iran gi marak tension ase haigatlabani Israel gi makoi gi official meeting acho sang sin high krabani mauti Iran ase tasengna makoi gi manung da nuclear ase nauna hogolakpugi plan tawkhre aduna masi khoi gi direct trouble ni direct threat ni aduna makoi na masi purma ase mapung phahandringai aduga makoi na masi gi pot ase revive tawduna phajana thabak ase su threktingai mamangda aikhoina hana makoida attack to hogadabani haipo wafam se Israel ko official source even makoi ki defense minister Israel kurs na su masi wafam se haikre aduna at any moment Iran amati Israel ki marakta jang oikebagi high chance lai ani so wafam na Thailand amadi Combodia gi anobu war front ase hojikyu chatari ingbu ki wabali tri Combodia gi ahan ba makki attack adudi sathi ki hairi Combodia gi claim ni dispute laiba mafom ase area ase makoina consil haitranga sai mandir amaki maram dani dana kanarak pase hairi pa mandir ase 1000 years mang de kilerak labani hai aduga Combodia so Buddhism chatpa Thailand so Buddhism chatpa hairi pa mandir ase yamna makoi gi Buddha dharma chatpa singi lining le shol ki am important oi holy place ni aduna country ani asina masi learning ba Thailand da masi gi matung F-16 use to ki haidi asuka bombing su to ki haidi masi America dagi makoi da masi gi aya ba lawrak to bani maram di F-16 use to bugi damak ta America gi aya ba mathau tai masi da Cambodia na defense technology makoi khara lai jab use to raki F-16 ama down to ki so haina makoi na claim to risini asom da military khuchu kulai power changdam nar bu da Cambodia hiamno weak ni compared to Thailand land area da mi gi masing da army ki masing da Cambodia na Thailand ki yam da hena week ni aduga defense ki budget da 100 something billion Thailand ki ni aduga mokoi di 600 million muktani aduga khuchu khulai da su Thailand da laiba pot kya mokoi da laiti even F-16 high fighter jet aduga ato fighter jet da Thailand da laiba se Cambodia da masi laijo pona te adupu masi ki war ase loi hai pagi wapoma mention tawri kai no hai matam da Cambodia se China na pubani aduga masida Pakistan na su yamna kanna hona kisini Pakistan gi makoi gi army officers sing na Cambodia gi army sing training pi hai pagi opam ne asom da Cambodia Vietnam Myanmar ka se masi Chinese pro Chinese kangrup ni makoi ase China gi pro China country ama oi bagi am kana hodarak pani masida Pakistan chu khara mateng tawri Cambodia Vietnam China makoi ase punna thabak surakpa aduga asom da Thailand asina America na puba aduna yengu yekna base Chinese Cambodia da masigi help lai panina aduna masigi war ase hekta loiroi amati chawni haipo pom so hairi masigi mafam asina maram borga masi khara war se akan baphiwam da lakhiba yai haina tari masiga loirana Israel amati Hamas ke mereka chatari war asidigi point amtang purake ngarang West Bank ta suicide car amana mioi khara thongga ituna hat kre West Bank se Israel ki mafam dina te du Israel ki army sing changduna laira ba masi capture tawgani khopchan gani hai jam kan hon ri pe chairak asita makoi gi army sing lei phamdani hai car amma thawjilak tuna masida IDF ki jawan taret takhai dan hatok lam masigi responsibility se Hamas na loki Hamas ki operation Gaza tani adu West Bank su makoi na khut thingjal li thabak surakli amorom da Israel na West Bank lo sin da yati West Bank yaudana Israel kari Israel no hai po phom se makoi gini aduna makoi bill amadi pass tawre sini hoji haris West Bank ase lo te ate atna bill am pass tawre amram da Gaza manungda makhoi gi mi ase chari chadat adana series masi gi series ama chathari hojik 100 ki mathak ta mi chak lama ta gi sikre war gi sikar oi da pa chak lam maram da si bo obam ase hojik ka ase Gaza manung gi pauni
Hojik Israel na West Bank kabza tawbagi damakta makoy bill pass tawkibase masida 10 Muslim countries ki side tagi yabda akanba protest akanba ninda amadi madu tawbisero haibago po di kanna makoy khonjel kholaudi hairak lisini adubu masibu Israel na usit kadori bra Israel di bill pass tawkre bill dugi matungina thabak sura kadori ni aduna phiba mase lubagi wapam dalai Amuram de Iran gi makoy gi parliament gi speaker na ngasi wapam mahai dokre maludi makoy na hai IRGC bo Israel thausa da tawroi da bani amasung Iran da attack torak pai sa makoy khan da ma changi sini maludi Iran makoy na khalli du aduna te maduki far advance ni masi makoy gi claim ni aduka mana hai ki kari ko aikoi na 12 days ki war aduda IRGC gi kanglup na Israel gi adugumo pam target tauke thugai dokke haibasing of the pin point or katha yakhai ki bada thugai ki bada mai pa ki bani amsung masi aseng bawani confirm ni haiki Amarom da Europe ta su Israel na tawri se Gaza da capture tawbagi mawang aduga pija pitak tagi mawang masida meeting as e kan rak pyaure hojik Saudi Arab amadi France ki marakta joint conference ama tawgotawri aduga Europe ki Belgium da su khonjel protest ki khonjel lakhre makhoi gi official prime minister na su haikre Belgium na mauti Israel tawri si atre aduga Palestine ki support ta tawni haiduna hojik Europe ki mapam kya ta Palestine sa mase Palestine ase separate tawduna thamkiba masigi mapam ta hojik conference yam da kanna tawkhalakli masi joint meeting aduga decision lo bagi wapam saudi ngasing mamagta nahan around the country kun mari amana Israel ki against Israel ga makhoi ga trade relation thambasi thamoi aduga no more war enough is enough hai wapam sai krebani masigi matung da hojik joint conference France si ausilakli adubu Europe ki makhoi gi wakhal lon ase just masi tasira maki makhoi Palestine ase Palestine oina khaidok ga Israel ki thambe pam libra nat traga just makoy se formality tawri prithvi ki mangda masi chu chingni wai lei maram de manung da makoy se matang de Israel ki oi hai bisit hai kre amarom da Israel gi minister amadi Zelensky means Ukraine ki prime minister asigi marakta discussion ma tawki aduga makoy na hai ki khwai bangtagi chawri ba dushman ase hujik Iran ni makoy se mahikum bani makoy asina ni hujik Middle East tawhali ba loyla Ukraine da su tawhali se Iran ki khut yawi sini Iran ki target ase phajana tawrakre Ukraine ki prime minister amadi Israel ki minister pullaga maram di Ukraine su makoy kuchukulai pisala duna Russia da naikai han bisida Iran yawi sini hujik Iran che tap no hom khuding ki target oiselakli Zelensky hana mas Iran ki matang de loramde adupu handak ma ki against the yam protest kana tawki base aduga handak yam na sathena naikai bise Russia na makoy manungda masiri dagi tap no wafam singa selolak pani Amaram the Gaza ki ceasefire ase masigi matang the proposal ama Hamas ki side ki pirakre aduna maram warga hujik Israel yamna khanthab ki mong da haikre makoi gi handa ki demand torok pase masi Hamas ki kanglup na yaning lik kaino aduga sathiba condition oiselak pisla Hamas the condition of pirakhi seni maudi ceasefire ki damakta ready ni aikoi no koina haiba masigi searching ase yaningi haiduna aduna searching ase details hujik fawda laktri adubu US Israel da hujik makoi masen makoi ki team se hujik call tawkre aduga discussion tawbagi modi Hamas na pirak ni bahanda ki ceasefire tawsi abke wafam se masida khantasi aduga Israel na karikumba masida aya boy ceasefire oi pe yai masi singa important pawni sigi